Disaster Management Act lising ani manga gi makhada Home Department ki order amagi matungina Jiribam ki District Magistrate W Malemngan bat chenglai ngasi thokiba order amagi matungina Jiribam District asi ngasi dagi hauna total lockdown July 15 fawba thamle haina lauthokre Lockdown asi makata ba order ama thokri fawba chanagani hairi makata na CRPC gi section 144 gi subsection 2 gi makada district asi gi miyoi sing yumdagi mapal thokpada athingba thamle hairi Malem gi oina COVID-19 positive oiba masing crore ama lakh tara nithoi lising nifuga chamapan nifum doi sukre laina asina maram oiduna laikidaba masingna lakh manga lising kuntraga samaga kuntrataret sukre Malem gi leibak sing gi marakta United States na positive oiba mioi masing khwaidagi yamle US ki oina positive oiba masing lakh kunipan lising kuntramapan ga chamari kuntrataruk sukre amadi sikhibana mioi lakh ama lising kunmapan ga satruk humbadrataruk ne India ge oinasu hojik fawbada positive oiba mioi lakh taruk lising nipunipan ga chahum tara manga sukre amadi COVID-19 amaram oiduna laikidaba mioina lising tara nipan ga satruk yankai manga sukre State asida nong leptana churakpadage Imphal Jiribam lambi gi sarukaya namthakiba amadi chingning khaibadage sathok sasinda chauna khudong chadaba mayuknare National Highway number 37 ge None Bazar manaki sarukaya namthakibana potpuba gari sing sathok sasin tawbada apanba oike mafam adugi miyamna lambi asi athuba matamda semjinbinaba mari leinaba authority singi puning singsilakle ngasi ayuk Imphal West ki manung chanba Lalambung Makhong Pukri Mapal Nauksekpam Laikai da leiba Laikai gi Pukri da mi ama tasinkhre khudakta Manipur Fire Service ki rescue team na sangchinduna thibada thawai yaudra bhaksang oina phangkhi Laikhidraba mioi adudi thangjam ongbi memsa sahi humpumanga mapuroiba TH Projen Lalambung Makhong Pukri Mapal dagini hairi COVID-19 na piriba awaba sidagi khara makhai mateng oinaba Thangmaiben Assembly Constituency gi manungda chahi humbudra gi mathakta leiba miosingda angamba sel gi mateng piba hore haina ACSC gi MLA KH Zoikisana phangdokre wafama singasi Khuyathong Pukri asoba manakta leiba community hall da pangthokpa ahal singda senpham sing piba gi thoromda phangdokhibani Lamdam asigi art and culture amadi artist singi asoba phida ama pigedawriba Mami TV haina mingthonba TV channel amang asi haunabi matungina konungmangda leiba Mami TV gi office ta hangdokre Asamba thorom amaga loinena pangthokiba thorom aduga mari leinena Mami TV gi managing director Ojit Kumar Elangbamna Mami TV na lamdam asigi artist singda asoba phida ama pibaga loinena lamdam asida leiriba local cable TV network singda channel asi sandokani haikhi